Chini chumna Bharat amadi Myanmar anigi marakta Manipur lengaki official amata yaudana ngamkhaigi matangda mifam pangthokre. Thangmaiban Kendrada pung 12 bal loisinkhre pulisna tear gas amadi mogbom kapada mahiroi kaya asopa nangkhre. JSC co-convener Pratap amadi Thangmaiban United Club ki Joint Secretary Joy Kumar court na numit 15 judicial remand pikre. State asigi oiba Agriculture College hangnanaba sarkar asina ngasi phawda honadabasi yamna laibak thibani haina ex Union Minister 8Th Aug na phongdokre. Amadi lamdam asida mega food park semnabagi ayaba leire Nabartage longi senthang kaitharuklagani haina Works Minister TH Biswajin phongdokre. Kurumjari, Times of Manipur News yang beri basing bukuman tiam jantan na taram noksari, hojik miyam da pauk sandok na pijari. Ngamkhaigi say na ba leiringai jarakta Indo-Myanmar ngamkhaigi Moreda leiriba ICP Conference Hall da India amadi Myanmar leibak ani gi official singna ngamkhaigi matang da ngarang dagi hogduna numit nini gi oiba khanane na ba mifam ama pangthokre haina paung gi source amana hairi. Hairi ba mifam adu da Manipur lenga ki official sing amata yaudana closed door da India gi atopa state sing gi official amadi Myanmar authority singa punna famina duna pangthokiba mifam amani. Mifamadu Paumisina coverage tawagi ayaba pikide. Amoromda Paugi source amana hairibadi Mifamadu da India ki Maikaidigi International Boundary Directorate ke Surveyor General Office ke Director Lieutenant Colonel Vivek Malik, Meghalaya and Arunachal Pradesh Geospatial Data Center Survey of India Silongi Director TP Malik yauna atai atopa official sing yauba kangbu amadi Myanmar gi Maikaidigi Tamu Town gi DC Yu Min Tin Ongna Luchingba official team amana saruk yaki. Mifamaduda kari karamba wafam sing khanakibage haibadi hojik phawbagi oina khangmangamdri hairi. Mahiroi bebisana misigi mayokta sangsilakpa khongjanggi saruk amoina JSC na ngasi ayub pung 3 tagi numidang pung 3 phawba Thangmaiban Kendrada kaukiba pung 12 gi banna miyamgi punsida sauna kaiba pikre. Ban manungda Thangmaiban lambi paringda leiba dukan sing thonglona ke amadi lambi asi phawduna chenba gari sing lambi thaiduna chenaki amromda bebisana misigi asumba langla langjel puthokna ba dabi tawraduna maikai kyada mahiroi singna sangsilakpa khongjang laksina ba honabada tear gas cell kya kapkhre. Imphal East amasung West ki mafam kyada mogbom amasung tear gas ki khonjelna pungnin ninki khongjang changsin ki ba mahiroi singi manungda asopan kya yaukre. Ngasi JSC na kaukiba pung 12 gi ban manungda Thangmaiban Kendra gi manungda leiriba phawdok phawjin yaba lambi singda miyamna uwa paisinba tire mai thaduna lambi thingki. Ayuk pung 10 rom tarakpa matamda khuya thongdage Thangmaiban taba lambi paringda miyamna thorktuna lambi thingbaga lenena khongjang changsinki. Pamdaba thokdok sing thoktanaba masing yamlaba police personnel singna Thangmaiban Kendra gi akoiba mafam singda ngaksenbagi thabak chathaki. Ngarang numidang police na fajin khraba JSC ge co-convener L Pratap yauna miyai ani condition amata yaudana thadokadabani haiba kholaw sing lauki. Amoromda CC Higher Secondary School gi mahiroi singnasu bebisana misi gi asumba langla langjel puthoktuna chenariba sing matik chaba cherak piyo haina taksiladuna Chief Minister Banglo tamna lakna bahonaki. Adumoinamak police ki kangbuna school gi gate manakta thingna bahonabada chawna muknaki. Police ki athingba thugaiduna mahiroi singna sanjen thong phawba khongjang changsilakpa matamda police ki maikaidagi mogbom amadi tear gas kaptuna mahiroi singa du tankhai Maduda mahiroi ohum sokhi. Mahiroi singna nungthil pung 2 makhai henba phawbada CC School mamangda lambi thingduna famjilaga protest tawki. Tanja adumaktada Lamnong Higher Secondary School CC Higher Secondary School gi mahiroi singna minu thongdasu khongjang changsinki. Madudasu police na mob bomb amadi tear gas kaptuna tankhai ki. Mahiroi ama asopan nangki. Chamanaba pungphamda Sagolban Khamnam Bazar da leiba Model Higher Secondary School gi mahiroi nupa nupi singna bebisana gi langla langjil puthoknaba taksiladuna Waheng Lekai tamna rally lakhe. Rally adu Sagolban Bijoy Govinda Thangapat machine yorokpa matamda police na mob bomb sijanuduna mahiroi sing adu tankhai ki. Ngahak lanjena ruruba matung mahiroi sing amuk hana punsinduna lambi thingbagi khongjang changsin ki. Mahiroi sing na sangchilakpa khongjang adu sagoladuna maike domgi miyamnasu
human chain semduna protest tawki khongjang adu da yaukidaba dukan phamduna leiba naha ama police na faduna phunaba amadi punaba honabada miyam horoktuna irang thoki amadi naha adu police ki makutagi munki thokdok thokpamda ahenba police force thomjilaktuna mairoi sing adu makoigi school da amuk halanki Thawbal ningomamdasu human chain semduna baby sana misigi asumba langla langjil putoktuna mara leibasing sherak piu haina kholau kyasu laukre emsu Thawbal district committee ningombam maira paibe luf ningombam ideal youth club amasung ningombam utha youth club na puna khusamaduna sinduna sangshin kiba khongjang aduda saruk yakibi mahiroi amana phongdorokpada baby sana gi misi asi mahiroi khunaibu aki tujungba pibani misi asi mahiroi khunaina yabangamloi misi asi gi asumba langla langjil ngasi fawba mari leinabasingna puthokpidaba asi yamna laibak thibani अथुब मतमदा मरी लेनबसिंगना मिसी असिगे लंगला लंगजल पुथोक्तुना मरा लेबसिंग अहकपा सेराक फंगहलु करिगुंबा पुथोक्पिदब तारबदि महिरोई खुनाइना मखल मखा क्यागे खोंजंग संसिनगनि हाइखे ngasiगे खोंजंग अदुदा एवरग्रीन फ्लावर इंग्लिश स्कूल अमदि न्यू आइडल स्कूल गी महिरोइसिंग अमसुंग मैरा पाइबी इमाई बेनसिंगना सरुक याखि मतमसे सरकारना असिगुंबा मिसी असिगे लंगला लंगजल पुथोक्पिदिबसि करिगिनो अखोइ सात्र अखोइ असुंबा पामे अथुम मतम सरकार असिगुम मिसी असि लंगला लंगजल पुथोक्पिउ करिगुंबा सरकार लंगला लंगजल पुथोक्पिदब तारबदि अखोइ सात्र सात्रिसिंगना प्रजा मियाना संसेम मखुनि खुदिमक्ता सरुक यानब सेम साधना लैजरि बेबी सनागी मिहात यानिंगदे मिहातपा मियोय पुथोक्तुना सराकपिउ तक्सिलदुना ngasi leimapopam apunba maira paibelup amadi club singna leimapopam kunsalam kaitel dasu miyamna wakan infam sathakre wakan infam aduda baby sana mihat yaningde mihat pa dandi piu athuba matamda mihat pa miyoy puthou we want justice sign thaba placard sing season ke amadi pen da kholau kya su lauke wakan infam duda saruk yakiba singna mihat asi yaningde matungda asigumba thodok asi thoktana ba mihat pa puthoktuna miyam khangna serak piu haina phongdona rakhe Baby sana misigi asumba langla langjil putho haiduna je sina sangsiliba khongjangbu sagoladuna ngasi numidang ngana pi thong mapal apunba nupi lup amadi ngana pi thong mapal social welfare club na maira thanduna khongjang sangshin khre Baby sana gi asumba wild fangalu amadi lengak na mara leiba mei puthokduna matik saba chairak piu haina takseleduna sangshin kiba khongjang aduda saruk yakiba singna baby sana gi misi asi yaningde athuba matamda mari leinaba singna asumba wild fangalu haiba wafam sing thamlakhe यामना मणिपुर गवर्नमेंट यामना मयक सेंगबा तुंग कोइना चनगदोबा वारोसल अमा मैम थंबिनबा सिगी खoi चनुपि बिबिसनागी मतंग सिदा दगी हौरगा दुम तुंग कोइना दुम असुम बवायन से मिसंग संग नाई आइगी मागी नाई दबिदा दुम मा तो मा फंगन बिरगा अथु मतमदा चन बिबिसनागी म्यारा सिगी असुम बवायन पुथोपियो म्याप दंदी पिबियो Baby sana mihat ke asumba langla langjil puto haiba dabida ngasisu langol laima khulen laikai dasu wakan infam phangke langol chingmi tami apun balup ki maira paibi sing amade lamdam madu gi mahiroi singa puna phangki ba wakan infam aduda justice for baby sana mihat pa dandi piu satra hat pa yaning de haiba placard kya sizina ke mifam aduda chingmi tami apun balup ki member akham tilo tamana hojik paliba lengak asina mihat asigi asumba langla langjil asuk kuiraba phawba puthokta ba yaning de अथुबा मतमदा मरा लेबा मियोय सबसाबा दंदी पियु जेसी अमदि तोंगान तोंगान बलुप सिंगना मिसी असिगे असेंबा लंगला लंगजिल पुथु हाइना संगसिलकपा खोंजंग खुदिंगदा सरुक यागने हाइना फोंदोखे ngasi ngasi mak aikhoigi hojik yam kanna laipaki oina sagaliba ihowasida irang asida aikhoigi standard robot kanchipur da leiriba landhoni na chalaiba aikhoigi hauji school asida siriba angang asigi langla langjil asi hojiki पालिबा सरकार बिरेन की सरकार असिना करिगिदमक्ता हौजिक फावबा मिहात पासे मसाना सिजबनी हाइदना अचुम्बा लंगला लंगजिन मतोमता सिजब नते मसागी मरनाई ओइना सिबा अंगांग से नते हाइबगी लैपाक मियाम खंगना मागी खुदम चांगनम पुनमक फंगबा हाउदा करि मरमगिदमक्ता असिबा मिहात पासिबु हौजिक फावदा हौजिक पालिबा बिरेन सरकारना करिगिदमक्ता पुथोक्त्रिबनो
Bebisana mihat ki thangmai banda hojik chathariba bangi manung channa mihat asigi mayokta semkiba JSU amadi lamdam asigi toan ba nupi lup singi lusing bisinga pullaga mifam ama thangmai ban naharo laisemba club ta pangthokre poirei leimarol maira paibi apunba manipur nupi samas apunba manipur kanba imalub all manipur tami singmi apunba nupi lup nongpok lengak apunba nupi lup amadi women association for socio economic development gi mioi sing puna pangthokiba paumi singa unaba aduda amkil gi vice president nganbi devina hojik paliba lengakna hojik fawba achum aran thidokna tumina leiba yaningde landoni kangkhatpa lepu amadi hojik changsilakliba khongjang asigi makha tarakpoina hayeng manipur pumbagi oina kawgadoriba general strike asida lamdam asida leriba tongan balup sing lekai gi maira paibi sing amadi miyam punamakna sawgatuna bebishana mihatke asumba langlangjin puthokpada miyam na mateng pangbiyo haiki Arang nahan gida tu murder case ka mari laina ba police station kan giba tarabadi section na ngasi ai koi pamjak suba baby gestion chathariba yaudana thador kadabani ama oi bising kayana lepli haiba madu puna mangna nupi khudi mangna ne handaki angang ase nangna chan pije thori ya na sire haiba che haujikta amuk baby akhoi moi aduki matik yamkhre manipur sida otliba neiriba akoina hairiba si yam chitha hori aduna masi akoina matam sangna lawjan dabana maram wer kana tentangna thamjaba wafam ni aduna manipur prajana masi munna khangjan biu asuk yamna sa iba su yamna democracy gi namada akoi gi military rule chaliba se masi akoi khangpham thoi loina na hayeng akoi gi Mahiroi bebisana laikidabagi asumba wild fanganabgi damak mahiroi singna sangsileba khongjang asibu namthanaba honabada Manipur police na mating thokna thona phudokpa asigum misi asigi likhun thigatpada sijanarabadi asumba wild laina phangbang ngamgani loinana khongjang sangsileba mahiroi sing fajilaga asengba puthokpa ngamgani hairabadi MSU gi thopuba pumba fawa yagani haina MSU mayai loisanggi HRD secretary Bruce Pebam na phongdokre ngasi thangmai banda leiba mahiroi lop asige mayai loisangda pangthokpa paumi singa unaba amada Bruce na makha taraduna khongjang sangsiliba mahiroi singbu masa masugum ubaki mahuta yegnaba amada landabagum sangsilakpa asi laibak thibani sangsiliba khongjang asi police ka muknaba nate amaromda ngarang people accommodation center ginupi ngakta leiba ka amada police na mi sensin ke haiba namada torch kapsinduna yengkhiba adubusu akanba mongda yaningdaba phongdokhe Haujik yamna situation je lusalakle aduna makhataba mahiroi singna changjalakpa khongjang singdi su manipur police ka hema thawong singdo kitang fathabinaba MSU gi site gi su appeal tawjari loina sarkar na su khoigi bebisna misi sigi matangda athuba langjin puthoktuna khoigi khoigi lairiba chenariba sing asi chap chaba ain goeba cherak phanganingi loina nahan su khoigi protest tawba matamda MSU gi thawmi ahum fai lokap adum yawi adubu thadore ngasi su chhatra mayam ama phui chhatra mayam soi adum ngahanga ki oi tawta su makhoina ngasi phawde MSU gi mi natraga na chhatra mahiroi soksalise aduki matik masing yam khale hawe time masing thabda even lokap yaw phaw yawre aduna kada wai phawba kada area phawba akhoina sum khanga leiba ngamdono haiba se aduki matik koina hanganjainingi aduna paliba lenga ka se kitang thamoi sengna hai tare akaknaba matam amagi manungda miang ulse khangna thabak tawhani natrabadi madu lakada consequences to MSU gi khak oiroi natraga JC khaki oiroi madu lebak miam gi oini haiba se ai press amadi electronic media gi sinau sing pham thamjari Paumi singa unabadu da saruk yakiva CC Higher Secondary School Students Union ge General Secretary Tongbram Naradayana Manipur Police na khongjang sangsiliba mahiroi singda tamthina phu saibata natana asopa nanghan kibabu yaning de haike Changsingkhriba khongjang asida khogi satra singgi marakta yam viral yam tamthiba mongda smoke bong lamjing biwa adagi TRS caption biwa khogi satra ani hum hena su khogi satra mayam su adugi mathakta moije hojik pukhala hostal da layenga hojik hostal da lai usu yawi du hojik putharak pusu yawre du yam sugumba yam violence oi mongda satra da khogi satram da tawhum thokpona taw satra ka henba kayama satra da utliba mongse khoi yam khan nungai jade aduga ngarang numidang thangmaiban miyamna and bebisana misigi asumba langjil puthowa haiduna Maira rally chalingai cherakta thangmaiban sinam lekai da leiba JSC gi co-convener Lesangthem Pratap amadi thangmaiban United Club TUC gi joint secretary Elangbam Joykumar police na phagat khraba matung ngasi charap court complex da leiba CJM Imphal West gi court puthokre court na numit 15 ni judicial custody remand pikre ngasi court puthorkiba aduda hairiba mi ani asina CRPC gi dara chamaga nifu marigi athingba thugaiduna ban lauthokpa lambi thingduna miyamda akaiba pibugi damak police na phajin kibani haire ngasi court puthorpada Pratapna paumi singda mahak fabgi matangda condemn tawroi amadi bail logjaroi haina phongdokhi
ꯐꯥꯕꯒꯤ ꯃꯇꯥꯡꯁꯦ ꯃꯗꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯗ ꯇꯧꯖꯕꯅꯤ ꯃꯗꯨ ꯑꯩ ꯀꯩꯝꯇ ꯃꯗꯨ ꯀꯃꯦꯟ ꯄꯤꯔꯣꯏ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯕꯦꯜꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯥꯔꯣꯏ ꯑꯩꯈꯣꯏ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯃꯩ ꯍꯧꯅ ꯆꯥꯛꯂꯤꯕ ꯅꯤꯡꯊꯧꯖꯝ ꯕꯦꯕꯤꯁꯅꯥ ꯃꯤꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯦꯜ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯅꯝꯊꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ JSC ꯑꯃꯁꯨꯡ TUCꯒꯤ ꯊꯧꯄꯨꯕꯁꯤꯡ ꯐꯥꯖꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕ ꯑꯃꯗꯤ JSC ꯑꯃꯁꯨꯡ TUCꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯀꯤ ꯊꯧꯑꯣꯡꯁꯤꯡ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ JSC against the murder of ꯅꯤꯡꯊꯧꯖꯝ ꯕꯦꯕꯤꯁꯅꯥ ꯆꯅꯨꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯐꯥꯖꯤꯟꯈꯤꯕ JSC ꯑꯃꯗꯤ TUCꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯛꯇ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯊꯣꯔꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯨꯒꯗꯕꯅꯤ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯃꯤꯑꯣꯏ 10 ꯑꯃꯁꯨ ꯑꯩꯈꯣꯏꯕꯨ ꯐꯥꯕꯤꯔꯣ ꯍꯥꯏꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ JSC ꯑꯃꯗꯤ TUCꯅ ꯐꯤꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯛꯂꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Sheer dreams in her eyes. Dreams to fly. Dream to bring a smile. Thanks AHM for making our dreams come true. AHM, a complete air hostess training institute. Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Jongtham Lekai, Imphal West. Phone number 0385 2440164. Last chance. Registration open. 10th, 12th fail. Safe year. Give exam only from recognized board and safe your year. 100% valid recognized by MHRD. Recognized by almost all university. For further education, India and international. Save your current year. Exam starts from next month. For more details, contact 9089783881 or 700-261-3762. Break matungda makatapa pau pijari. Standard Robert Higher Secondary School gi mahiroi Bebisana misigi asumba while fanganaba takshinduna JSC amadi miyamna sangsilibang ngasigi thangmaiban amadi hayang Manipur pumada kaukiba pung 18 gi general strike khongjang Manipur State Council CPI gi maikai mapung fana sawatkani haina council asigi secretary na thadorokpa cherol amana hairakle cherol asina makha taraklibadi democratic oiba miyam gi khongjang asigi mangoinana JSC gi lusingba amadi thaupuba singbo Manipur police na fagatpa amadi yumda sangduna thiba humbagi thabak sathaba asi yaningde fajinba amadi fanaba koitan tanabagi mahuta Bebisana misi asigi asumba while fangnaba amadi chenaba miai khunimak ain gi matungina fampham thokpa cherak ki while sang na pibiu hojik fawbada trial court oiriba district and session court Imphal West da satharkliba Bebisana gi case asi miyamna yamna kupni yenglibani law court asiga loinena case asiga mari lenaba SIT na asumba while pibang ngamgadoribra haibasi miyam gi asoba wahang adumak oire nakalamoromda JSC na ngasi thangmaiban area da kaukiba ban Thangmaiban Local Council CPI na saukali loinena hayeng JSC na kaukiba pung 18 gi general strike manungda local council gi volunteers sing na thoroktuna saruk yagani Manipur lengak na CPI da sinare amuk hai tawduna matam manghanduna ngasi fawba gyan tandana leiriba asi council asina condemn tawi haina local council asige secretary Ejoy Chandran thadokpa cherol amana hairakli state asigi oiba agriculture college Thamnanaba Sarkar asina ngasi fawbada honadabasi yamna laibak thibani haina ex union minister amadi Pandit Dindayal Upadhyaya Institute of Agricultural Sciences ke chairman oiriba TH Zawbana phongdokre wafam ase ngasi ulogda leiba institute asida pangthokpa undergraduate and postgraduate pass tawraba mahirusing opgi thoramda phongdokhibani institute asina sinduna pangthokpa felicitation program aduda Pandit Dindayal Upadhyaya Institute of Agricultural Science ke member secretary su oiriba director Dr. RK Imotomba amadi Manipur University ge CDC ge director Professor TH Ratan Kumar su saruk yake director Dr. RK Imotomba na haikibada 2013 undergraduate mahiroi 38
post graduate mahiroi kuntra mathoi amadi lising ani tara nipan gi oina undergraduate mahiroi humpu mathoi amadi post graduate mahiroi nifu taruk pass tauki amarom da scholarship fangbasu lising ani tara treta undergraduate amadi post graduate ta puna mahiroi nifum doi amadi lising ani tara nipan gi oina undergraduate amadi post graduate ta puna mahiroi nifu manga fangduna kanaba peki makata na institute asida agricultural engineering gi course hangna ba honargani haike institute asige chairman oriba th saubana makata na state asigi gi agriculture ge mari leinaba sing tamna ba honabada awaba ma oire mapalamda selting na tamba chanari matam amada engineering gi lambi da pamna chanaram na basu hojikti agriculture ge lamda hena thawai optionarakle institute asida ngasidi agricultural sciences ta mahiroi kya puthokpa ngamle institute asida sarkar ge chief minister yauna mari leinaba minister sing laklamwa leikre adubu ngasi fawbada sarkar gi makai dege karigumba amata pirakpa amadi yengladri amoromda atopa state tadi masagi oiba agriculture forestry amadi horticulture ge college sing hangnaba hokre maramaduna state asigi oinasu institute sing asi hangnaba hona haningi haiki agriculture gi khulai se angak pada puthora khre adoradi engineer course se thamdawa yade manipur university leiramdre manipur university da akun affiliate tokana madugi branch leiramdre ni manipur university da adori technical education da akoi affiliate toraga akoi agriculture engineer tamna ba honaga dori hak chahi dagi yam kon honari noi punamangna thawai yaubio lamdam asida mega food park semnabagi ayaba leire navartage loan gi senthang kaitharak lagani haina works minister th biswajina phongdokre wafam ase ngasi hotel imphal da indian chamber of commerce na sinduna pradhan mantri kisan sampada yojana PMKSY gi matang da pangthokpa workshop ta akhanaba lengbirakpagi warol da minister biswajit na phangdokhibane thabak phangdabagi problem khara makhai koknaba manipur da entrepreneur ge masing hengat hanba amadi bank ta gi araiba mong da loan loba yanabagi wakhalon da ministry of food processing industries government of india na sponsor tawraga indian chamber of commerce na sinduna pangthokiba workshop adu da minister th biswajit na makha taraduna asigumba workshop ase manipur amadi awang nungpok lamdam singda chang naina pangthokpa darkar oi manipur da entrepreneur ge masing hengat hanba yamna mathau tai entrepreneur singna makhoi gi sanction phangna bahana bada khanjana ba wakal charang na ba tobiganu amadi valley area khakta da confine tobiganu singi lamda su midyang changbiu haike so please do something for the state not only for our life can be survived but what we need to do is what we need and what we need to ask ourselves why I will be remembered by the society, by the new generation. In that way, we work a good thing, a good job, and create a new atmosphere in the state. So the state will grow and will become a dynamic state in the entire northern state comparatively. Malengi mafam amata da fangdaba tangnaba sangai gi laifam ama oireba Kaibul Lamjong National Park ta sei khudingi July thadagi September tha fawba park manungda sangba yararoi haina Deputy Conservator of Forest Wildlife National Park and Sanctuary Division Ajita Longjamna phongdokre ngasi Mantri Pukhi da leiba DCP Park and Sanctuary da pangthokiba paumi singa unaba amada Ajita na makha taraduna July thadagi September tha fawba si sangai gi masa pokpa tha oibana park manung asida changba thingmani mamang thakta park asida changbada athingba leramde adumakpu sangaibu safagadaba lambida puraknabagidama khongthang asi lokhatpani loinena ningthaukaba numit khudingi park asi suti oigani maramaduna lamkoibasingna park asibu yengba lakpa matamda athingba matam asida lakpidanaba miyamda appeal tawkhi samna habda magi machama ko ommaga masase khoina kitang sole tawrena khoina paikhaluba tawruba lerapa matamda masase ma feeding tawdra dana masase dum starvation tawraga siba sangai gi magi character amada aduna si matamjida visitors na lakpa tata di sometimes makhoi manak tu da gari na sangakpa natraga khoina student mayam lakpagi langba khotpa tawrpa matamjida magi behavior da change tawraga masa pokpa tamduda mogi gi physiological khar lakpagi masa sing duga khoi kano tawba disturbance amata khoina park gi pining daba Hojik leiriba electoral roll gi fibam asi fagat hanaba tha asigi tara truk tagi hogduna September 13 fawba Manipur Pumada Electors Verification Program hogdoklagani haina Chief Electoral Officer PK Singna phongdokre ngasi lampel da leiba CEO gi office chamber da pangthokpa paugi mifam amada PK Singna makha taraduna
tha ama khara hena sathagadoriba program asida BLO singna yum da laktuna verification tawba matamda isagi valid oiba documents sing haibadi Indian passport, driving license, government natraga semi government official singi I-card sing bank passbook natraga farmers I-card sing puthokpiduna saktapiyu sathagadoriba program asida miyamna electoral roll bu asumba asengba ohenmada mating pangbiyu haiki amoromda andak pangthokiba 33 suba lok sabha mikhal manungda vote thadaba lakpa da laikhidraba miyoi ki imung manungi miyoi singda ex gratia oina lupa lak 35 ge senfam khusina khre hairi. The voters, especially in the valley areas, in the inner Manipur, we have close to 100 plus CSCs in every district. So every nook and corner, every lekai, there's a CSC available. People can just walk out and get it done. In case they go to CSC, we have fixed a nominal fee. 1 rupee, 5 rupee, 10 rupee. Maximum is 10 rupee. In case somebody has to apply for a fresh enrollment, they have to give 3-4 forms, they'll scan it, upload it, take their photograph, upload it. So that charge we have kept at 10 rupees. Some charges are 5 rupees and some is only 1 rupee. If you just want to verify, check the entry, it is only 1 rupee. That is for the CSC service charge. So if you want a free service, you can go to the ERO office and get a free service. But ERO office, one has to travel, go there, and that's why people don't come forward in large numbers. National Sports University NSU ga mari lenaba ek amasung awara papunamak sem saduna thamle amadi awara pap sing asi mentiondunaba amadi mentionaba leiriba awara pa sing asi khangdoknaba mechanism puthokle haina university asi gi permanent campus da athuba matamda mathau tawrugani haina lok sabha gi MP Dr. R.K. Ranjan ngasi phongdorakle cherolamada R.K. Ranjana NSU gi matangda Manipur miyam gi marakta mi paiba ma pokliba adugi matangda paladuna University asi function tawhanbada matam khara changadaba leiba maramna miyamna masibu khantabiduna pungning laitana leibinaba appeal tawri Imphal gi Kumalampak Sports Complex ta leiba NSU ge temporary campus ke darkar taba faculty members sing recruit tawnaba honabada Imphal gi mahuta Delhi da oina toan ba quarter dage selection committee gi meeting pangthokpada apanba ke api ki hainasu cherola MP R.K. Ranjan hairi Hariba meeting ase Imphal do ina pangthoknaba haijarubada Minister of State for Youth Affairs and Sports Kiren Rijijuna ayaba pirakle haina cheroladuna hairi Union Minister Rijijuna NSU gi matangda thawai hakchang yaubuga loinana Manipur miyam gi apambasi mahangna sawgali amadi Manipur da headquarter ohenduna NSU asi full-fledged specialized university ama ohenbada minister na angamba thakta honagani hainasu R.K. Ranjana hairi Handak Manipur da ban amadi general strike kayana maram oiduna mahiloisang singda lairik laisu tambada chauna apanba tholagliba loinana masina maram oiduna tungi yumbi oigadoriba mahiroi singi pungni haksang da chauna saipu piba lairiba asigi matang da ngasi Kanglaipa Communist Party KCP gi Politburo Standing Committee gi mifam ama lup asigi general headquarter da pangthokre haina aina thingkraba lalo lup asina thadorokpa cherolamana hairi Cherola sina makha taraduna Manipur da handak marak toina ban amadi general strike tawba sina maram oiduna mahiroi singi tungi punsida Mangla narakadra amadi mangla nakadriba kaya adu ngathoknabagi pandamda Politburo Standing Committee na athuba matamda khongthang khara laukhatnaba mifam aduna warep laukre hairi Ngasi ayu anganbada Nambol Police Station gi manung sanba Nambol Kamong Maisnam Laikai thongkhong mapagi lambi nakanda China na sava hand grenade ama lairambadagi manang nakpada leiba miyam ngaihak mi painarure tungda Bishnupur District Police Commando Nambol Police amadi CID Technical kangpu laktuna bom adu laukhatlaga tungda Kamong Mamang Canal kabuak singdagi haikruzam taba lambigi labuk nakanda asoyangam yaudana pokahen kre Police tagi phangbo pawgi matungina bom asi ayukta walking chatpa miyai singna urakpadagi police ta pau pirakhibani Pau adu hek phangbaga CID Technical Bomb Disposal Squad DVS ke kangbu kaugdana bom adu lauthokibani Lakadoriba Agastara manga Independence Day thorom gi mangoina laukhalakpa section thorom gi saruk ama oina ngasi ayupung 10 dage 13 fauba Imphal East District Police Commando gi kangbuna Ningthem Pukri mapan ge area da yum da changduna thiba humba gi thabak sathakre Operation adu da yumthong humudra rom da changduna thiba humba gi thabak sathakhe adumoina mag mifami pundi yaukide Paugi maraktan aten babre matanggalong minasi. Manipur da ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari.
ꯑꯗꯣꯝꯒꯤ ꯂꯩꯖꯔꯤꯕ ꯁꯅꯥꯗ ꯌꯥꯎꯔꯤꯕ ꯑꯦꯂꯣꯏ ꯑꯃꯗꯤ ꯏꯂꯤꯃꯦꯟꯠꯁ ꯀꯌꯥꯒꯤ ꯆꯥꯡ ꯃꯔꯤꯛ ꯆꯨꯝꯅ ꯑꯦꯀ꯭ꯌꯨꯔꯦꯠ ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯗꯤ ꯀ꯭ꯋꯥꯟꯇꯤꯇꯤꯒ ꯂꯣꯏꯅꯅ ꯈꯪꯍꯟꯕ ꯉꯝꯂꯒꯅꯤ ꯂꯝꯖꯤꯡꯕ ꯖ꯭ꯋꯦꯂꯔꯤꯅ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯍꯧ ꯑꯗꯣꯝꯒꯤ ꯁꯅꯥ ꯑꯗꯨ ꯁꯦꯡꯉꯤ ꯅꯠꯇ꯭ꯔꯒ ꯁꯦꯡꯗꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯗꯨ ꯀꯣꯛꯍꯟꯕꯤꯌꯨ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯂꯝꯖꯤꯡꯕ ꯖ꯭ꯋꯦꯂꯔꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯎ Lamjingba Jewelry. Good quality is our priority. Gitam University Visakhapatnamda BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 60% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidamak contact tobirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Break matungda mayam mutara mukchari makhata papawda Bebishana misi gi mayokta nongmaibungda leiba Saint Mera School gi mahiroi sing amadi oza singna misi adugi langla langjel puthoknaba taksileduna sangshin kiba khongjang manungda media da phongdokkiba wafam singdage Bebishana gi misi asina asoba maram ama oiraga mahiroi sing mahi masing tamba phangdre haiba video maset amakak social media da thagalakpa asi laibak thibani haina Saint Mera School da paumi singa unabada school asigi principal Laishram Homesorna phongdokre mangna makha taraduna media da thamkiba wafam adu social media da hawbadage loiba fawba mapung oina thagapiram labadi hena nuaijagadabani amabu oirabasu Sangshin ki khongjang adu tamthiraba misi adu nungaitaba amadi JSC ki khongjang khudimak sagotchabani tawbatabu social media da ihawasibu nathai hanba maongda upload tawrakhiba mioi singi mathakta FIR tawnabge sem saba loire haibu wafum kyasu phongdokhi mihat padandi pigadabani haibana singbasing harpagisida aigi wahaida mate kra soigibdo soigiba yawi haida miyamna khanbibdu madu aina soyena khalabina it's okay madu ai JSC gi against JSC Bebishna Mihat ki same JSC gi must support to different organizations of Manipur masigi meetings da aina makoi gi against the gibnate koi hugji phawda makoi gi michangda makoi gi favor da leri loina school sigi oja sing amadi chhatra sing khudimak singsna Bebishna gi iho osida khongjang asida achumba puthona na ba mihat padandi pirana ba changjal khongjang khudimak sing da Saint Mera School nomaibung chakram lek tale bisiki oja sing amadi staff sing apung phana support tori haibaga loina wafam asi ai myang phumda thamjari Saint Mera School gi headmaster L Homesorna social media da thagaliba video adugi matangda video thagalakiba mioi gi mathakta FIR tawgani haina kehalakiba adumak yamna ikaingai de isagi asoiba kopsinaba honabada freedom of expression bo namthanaba honaba thong amani haina lawdaba ngamde haina Facebook group ama oiriba the youth forum discussion gi admin Sony Yumnam Sagi Cherol Aman Hairle Cherol Asina Maka Tarakli video adu Dr. Video Nate Mahak Masamuna Pawdu da Haikiba video Adumakne Mana Haikibada Wafamadu Miyamgi Ihosibo Lana Uhanbayaba Makalgi Wahi Oibayai Laikidravi Ichel Bebishanagi Asengba Langlalangjil Amadi Asumba Wild Fangnaba Sangsiliba Miyamgi Hosing Singnaba Oina Tokani Matangshida Saint Mera School gi headmaster L Homesorna FIR Togani Haina Kihalakiba Adumak Tengnabada Akiba Karisulate, Yaning de Hariba Wafamadu, Kotogdun Haibio, Isagi Asoiba Kopsinaba Honabada, Kihan Kangan Buni, Tobok Napigani, Kihan Kangan Bagi, Tabak Tobi Bagi Mahuta, Soikiba Kara Adu, Soikre Haina, Miam da Haibangambio Hergli. Andak Landam Asida, Japanese encephalitis na Naba Migi Masing left and Hangalak Padage, Government Akan Section Thorang Sing, local in Cherak Asida, Tawal District, Hairok Part 3. Lamari Fangba Lekaidage, Sahitara Taruk Surabi, Nupi Masa Amasu, Jaina Nare Haiba confirm Tokre. Mahak Nahal August Tarukta Janimsta test of the Jaina Nare Haiba confirm Tokibane. Like I do the Jaina Nabagi case Labagi report as a Hek Fangbaga, CMO Tobalge instruction Matungina, Narang Fogging Kapokre Hairi.
थासिगी तरुकता मिहाथिना हातोकपिख्रबा KH असौ मिटेगी मिहातपु यानिंगदबा फोंदोक्तुना JC against the brutal killing of KH असौ मिटेना सिंदुना ngasi kumbi kaithelda miyamna nongmagi sintha leptuna wakaning fam sathakre wakaning fam aduda KH असौ gi mihat yaningde mihatba imung ahakpa dandi piu mihatpa dandi piu hang the killer haina thaba placard sing sijanake mifam aduda saruk yakiba JC gi president KH Jayadevina KH असौगी मिहात असगी मतंगदा मणिपुर के चीफ मिनिस्टर का उनरगा JC पामनेब डिमांड असी पिबिनब हाइजगनी तालिब डिमांड असी पिरकलब मतुंग असीब हक्चांग लौबदे करिगुंबा डिमांड पिरक्तब तारबदे मखल मखा क्यागी खोंजंग संसिनकिगनी मिहात असगी मतंगदा सेमखिबा JC बु सोशल मीडिया के खुथांगदा ताब नुंगाइतबा वहाई वता क्या फोंदोरकलिबा अदु लेपियु नत्रबदे JC ना एक्शन लखलगनी हाइके कक्तना हाथखिबदुगी मनाई बड़ी लेना पखत निफम फमजाबनी अखोय असिबा हसांग असि लौजबिरोय ऑनरेबल CM गा उनरगा अखोयना प्रधान तालिबा डिमांड सिंग असे पीगनी हाइबगी थाजाबदो ऑनरेबल CM ना थंबिरबा मतंदा कोय हसांग लौजगनी अदुगा वारी तारिबा इमुंग असिदा CM गी मियेंगसु चिंचिनजरी पुनिंगसु चिंचिनजरी अदुगा सोशल मीडिया दा नतबा प्लानिंगदबा यामना वाबा कमेंट मयाम मा पिबिरिबा अदु तौबिगनु मतुंदा तौबिरपा तारगदी जेसिना लखलप थौबल डिस्ट्रिक्ट के हैरोक पार्ट 2 दा लेबा हैरोक हाई स्कूल दा ओजा वाले अथुबदा थाबिरो हाइदुना ngasi स्कूल असigi मैरोई सिंगना स्कूल की गेट ता वाकनी फम सथखरै पुना मैरोई चनी ग हुमुद्रा मंगा लेरिबा लेंगा की स्कूल असिदा हौजिक हौजिक ओजा मसिंग वाटपन मरम ओइरगा मैरोई सिंग महि तंबदा अपनबा ओइरै लेंगा अथुबा मतमदा अवाटपा ओजा थारकदबनी लाक्लिबा अगस्त 19 फावबदा अवाटपा ओजा महु थारकत्रबदी अकनबा खोंजंग संगसिलगनी हाइना स्कूल असigi जनरल सेक्रेटरी TH Lojing Anbana Fondoroke. School asigi headmaster KH Kesonasu Ozagi Awatpa Yamna Labadagi, School Asida Chow Nukudong Sado Mai Unare, Hiramasida Lengak Education Minister Dasu Kangan Krahaike. Maragasida Hairok High School Gi Oza Watpagi Watokasi, Desam Thawal District Committee na Haksina Lobagaloina, Awatpa Ozasing Lenga na Tubumatamda Taraknaba Singadabane. Council asigi Publicity Secretary N. Robishana. School asigi Oza Singi Marakta Oza Karana Mahiroi Sing Warakpada Henjina Warak Watemba Taure Habigi report su Desam da Leire. Asingumba Thawong Asi Kudaktagi Tokadabani Haiki. Ilisi Oza Ama Andagi Social Society Ama Manipuri Ama Maru of the Omdin Angaili Angaizam the Yama Matunda Service Board of the Dozo. Wangu Laifam Upper Primary School ge awatpa oza hapiu hainangase school asigi mahiroi sing amadi mahiroi singi mama pa oibisingna wakaning from sathakrai Wangu Laifam Chitek Laikai Women Association Maira Paibe School Management Committee amadi Desam Kaksing District Council na sinduna Wangu Laifam Upper Primary School asigi campus ta sathakiba wakaning from aduda mahiroi singna aikhoi ge awatpa oza hapiu aikhoi bu lairik tamhanbiu education da favoritism and nepotism tobiganu lairik tambina ba oza piba ngamdrabadi education minister amadi director from Thadou Chinda Kak education fagathan gani laubana yaroi thabak oina utpiyo haina thaba placard sing sizinake wakan mifam adu da saru yaramba mahiroi amana phongdoropada aikhoi gi school asi mahiroi chani rom lai masida lenga ke oza ahum khaktana takwi tambiri maram asina mahiroi singi khalaga athuba matamda awatpa oza sing thabiraktuna mahiroi singna phangpham thokpa gyan loksing adu phanganbiyo haina lenga ke puning chingchinke School Pagalan Gani Haiba Sakagi School Pagalan Jahaba campaign Mamadi Toba Adubo Akogi Maruina Kogi Satayam Lizaba Kungangi Lamda Laiba later Lina Mapungoina Laiba Kogi Mahirusingna Mapungoina Tamiba Nasigi Wong Life from Haskano Upper Primary Shumba School Singsidadi Kogi Ozagi Awat Paze Matam Sangna Koi Walagadum Tamba Adugo Masigumba Lunana Atopa Kogi Impagi Anakbom from Singa Koi was Saturday Mangata Koklaiba Ozadana was a Taragatari Nipan Tamzenba Masugum Bagi Koyam Matong Hookaba Kogi Tabum Tokaba Sugum Batong Kayasigi Tauraga Lairaga Kogi education with Pagalangani Kogi Ching Kogi Impanat Duga Arabam from Jing Kaidana Arapa Anapa Kaidana School Pagalan in a law was a Yam Atra Tokaba Adugumba Chin Kakagi Oba Propaganda Nena Koi de Samam from Simiam Luxe Government Oja Wat Patagini Adubo Kogi Government Oja Asi Atuba Matam the Tabiro Aduga Kogi School Asigi Satra Masingna Chani Lejabane Chani Leba Asida Kogi School Asigi Oja Ahungakna Takpa Asinadi Akoida Haigadova Ihe Sinkayama Haiduna Lere Aduna Akoida Atuba Matamda Government Oja Sinabu Haduna Ako Hajabane Adugi Damakta Sham Protect Tojabane
Thawbal College linkhatkiba sahi yang taruk mapung farakpegi foundation day ge thoram ngasi college asige multipurpose hall da pangthokre. Ngasi ge thoram aduda Thawbal College da hana lecturer amadi principal oiramba thabakta potharba oja singh M Rajendro T Babulal L Bira Dr RK Yai School Dr TH Biren Dr L Ibungohal Dr KH Mainodas Srimati S Sabita Devi amasung hojik principal oiribi Okram Chawba Devina president member sing oina saruk yakhe. Thoram aduda saruk yakhibasingna college campus da leiba Layo Ikraba founder member Singi Memorial the Haikaleka Tamduna, Kaikunaba, Utkibagaloina, Lake Hidrabi, Mahiroi, Ningtogam, Babysnagi, Tawaina, in the signal Lairunaba, minute any 2 minute leptuna Awabusu Pongoke. College Asige annual report, Lisingani Tramapanamasung, Tawal College, Tawalgi Associate Professor Dr. KH Jugindro Singh Eva, Urbanization Trends in Northeast India, Haiva, Lyric Amasu, Nasi, Mitunan Singna, Honabi Matungina Fonke. Rusa 101 gi makada naung sabalo reba boys amasung girls common room su sangake tarum gi seruk ama oina Manipur University na lawba tuan tuan ba parikya singda thoidok hendong na mai palak laba mahiro singda award sing su yan thoke paugi maraktan aten ba bre matangalog jari. Welcome to SRM IST Delhi NCR campus Ghaziabad, India's most trusted educational institute. Be a part of success and let's go ahead. Yoga instructor ani pamjay mahai thak diploma in yoga natraga master in yoga natraga BYNS natraga PGDYN oigadabani thabaki mafamna Delhi University ni regular post oina thagi salary lupa lising kunthra dagi hogani akupa moral gidamak Sri Krishna Classical Yoga Group of India gi New Delhi da leiba headquarter dagi khangbi biyagani mobile number 9810993987 email birlayogaolympics@yahoo.com. Lamjingba Finance na makal kayagi khudong chaba pijari document ichang changdana loan lobiba yaragani lemna consultation tauba athuba matamda approval tauba line singatpa yaraba loan singi khudong chaba pijari ba loan makal singdi business loan machinery loan against property vehicle loan 2-wheeler 4-wheeler crank amadi electronic loan asina chingmani akupa moral gidama contact tobiyo Lamjingba Finance Nagamapal Rims Road Imphal contact number 7085831502 natraga 7085311438 natraga 9366499803 Breaking matungda makataba paumu pijari MSU MSF KSA amadi suke apun balup ama oiriba JSCC na sinduna lakadoriba August 3 Patriots Day gi mawinena Nationalism and Patriotism haiba hiramda ahan by state level open patriotic song and recitation competition lising ni trama ngase Imphal College ki multipurpose hall da pangthokre sangdamna baduda tuan ba mahiloi singge mahiroi yankhai henbana saruk yakhe thormaduga mari lenana JSCC gi convener Peter Laisramna haurak liba mahiroi singda mari bak ningbagi wakalon chelhanaba amadi aikhogi ipai pu singna chalamba liklam adu kai hendana chatpa ngamna bagi pandamda changdamna ba asi pangthokpani haikhe 13 August Patriots Day ga mari leinana asigumlaba athauba singdugi langla langjin amadi athauba singduna chalamba haiba liklam myam dugi dama tungin boina leibak ningbagi wakhalonda mang tharaga adugumlaba akoi horoliba mahiroi sing naharol sing akoi mahiroi sing na akoi haiba sigumlaba leibak ningbagi na mang tharaga afaba khunai ama afaba iramdam am oinabagi wakhal chunabay damta sigumlaba leibak ningba isai amadi recitation ji changdam ni hana media thongda appeal tawjari Handak Parliament triple talak kamari lenava pass tokiba the Muslim Women Protection of Rights on Marriage Act lisingani tramapan asai Muslim nupi singge oina yamna mangjaningai oiba act amani act asina Muslim nupi singbu marai baktian batanatana kana ba ama phawba phangandana ba honaba act amani maramaduna act asi akan mamongda yaning de haina United Manipur Muslim Women Development Organization amongdogi President Anwari Nurjahana phongdokre ngasi Manipur Press Club ta pangthokiba paugi mifam amada mahakna makha taraduna ek asina triple talak haibge
नुपा अमबु जेल दा चाही अहुम थमखिबदा महाकी मखादा दायित्व लहौबसिंग कनाना यंगसिनगनी मसिदा नतना महाकी नुपी अदुना मिरोनबी ओइरबदी नुपी असिगी मेंटेनेंस करमना जेल दा लैख्रबा नुपा असिदगी लौगनी अमदी लाइरिक तमलिबा मसासिंग कनाना यंगसिनबिगनी मांगजरिबा मयाम असिगी मथक्ता हेना मांगजरिबदी नुपा नुपी अनिमक असाउबा नेमथरक्तुना था अहुम इदातकी मनुंगदा अमुक हंजिनबगी खुदोंग चाबा अमदुसु मांगहलबनी हारिबा तलाक असिगी मतांगददी सोइफद्रबा धर्मगी ओइबा मुस्लिम के स्कॉलर सिंगना लेपकदबनी एक असना मुस्लिम नुपादा नतना तुंगी मिरोल कयाबु चाउना नमथनबा लेंगाक की अरोनबा लालोंगनी हाइना लौदबा ngamde हाइखी अरोनबा तौदबा यादबा मांगहन्नबगी दमकता तौरकपा एक अमरा हाइबगी सिंगनदबा सुंगम ngamde एक असिगी मसा खाइदोंनि येंकांदा अफबा याबा खंदोकपा याबा लंबी अमा फावबा एक असदा यावदेब लेतेब अदुना हाइबा एक असि भारत सरकार ना फंडामेंटल इंडियन कॉन्स्टिट्यूशन की फंडामेंटल राइट्स को फजन मपुंग फाना इकाई खुमना चटप लेंगा अमा ओइबा तारगदी हाइबा एक असि लौथोकपिफम थोइ मसी लौथोकपियो हाइना उमदोगी माइकैदगी हाइजे थासिगी तराहुमदोइदगी हौदुना कुनहुमदोइ फावबा नुमित तरानिगी ओइना उमंग लाइ हराउबदा सिनपांगलिबा कयागी ओइबा उनौ कोंदे हुनबा हाइना मिंथोनबा थोरम अमा उत्तरा संगलेन सना कोनुंगदा पांथोकलगनी हाइना उत्तरा संगलेन सना कोनुंगी माइबा हनबा समजत साबम कोंदुमबना फोंदोखरे ngasi संगलेन असिदा पांथोकिबा पाउमिसिंग उनबा अमदा कोंदुमबना मखा तारादुना उनौ कोंदे हुनबा हाइबा थोरम असि सही खुदिंगी लेपतना पांथोकतुना लागली थोरम असिदा कुंगी लाइ हराउबदगे थोरम पांथोकत्रिङैदा हराउबदा चनगदबा चना फताप क्या काउंगदनबा तातोक तासिन तौमिनबगी थोरम अमनी थोरम असिदा लमदम असिदा लैरिबा उमंग लाइ हराउबगे थबक थोरमदा सिनपांगलिबा पुनमकना सरुक याबियो हाइखे विशेषज्ञ अदगी सही मखोइना पाइगदबु कुसु बुलाई सुमाइ पाइगदबनि सुमाइ थोकदबनि अदे मखोइना तौरक मतमदा लौ यानबदनि सुमाइ यानगदबनि अदुगा सही कोई सिंमी अमगी मसक लौरेगी तंगुन साबा हारिस सनबिगी वांगदा लायंगदुना लेरिबा ड्रग यूजर्स सिंगी मथक्ता इनह्यूमन ओइबा मोंगदा अमदी राइट वायलेट तोरपा सेंटर सिंगबो मियाम दा खंगंदुना मरी लेनबो ऑथोरिटी सिंगदा मिजेंग चंगबियो हाइना अपील तौदुना अहोंगबा लाकनबा होनरपा हाइबसे सेंटर अमगी मायोक्ता लेबा चिंगदे अमसुंग डेवलपमेंट लाकनबा तोरपा खोंथांग अमने हाइना दार्पकॉम गी सेक्रेटरी एम पुष्पकांतना थादरोपा चेरोल अमना फोंदरोकले चेरोल असिना मखा तारिबदि खंगना तौरोइदबा थोंगसिंग सेंदा लंबी अमगुम सथरकपा सेंटर सिंगदी इकाइबा चोपा मिमांग थोपा हाइबसी मसाना ताबने फोरम असिना थेंगनरकपा maltreatment amadi abusive treatment gi case amata address tawdana tokloi loinana miyam gi iphone gidamak helpline number fawba lauthokrabane masida personal oina lawba haibasi yamna immature oiba akuba wakalone haibada haimnba thokloi haibasi ngarang reborn rehab center da media da phongdokhiba wafam aduna mayak sengna takli darpcom gi yumpham yaudana saki sabon laitaba issue amata address tawkhiba leite तौनियाई मरमसु लेते पुनमक सब चाब खुदम चांगदम लेरब मतुंगदा खंगनखिबनि हाइना चेरोल असिना मखा तारकली डिस्ट्रिक्ट हेल्थ सोसाइटी जेरिबामना सिंदुना ngasi जेरिबामगी उसाथोलदा लेबा न्यू लाइफ एकेडमी स्कूल दा नेशनल डिवार्मिंग डे की थरम पांगथोखरे थरमदुदा AC2DC जेरिबाम बुंगबो माइबम खुमन CMO जेरिबाम ई ओकेंद्रो अमदी न्यू लाइफ एकेडमी उसाथोल की प्रिंसिपल अहिबम टेस्टमनी सिंगना अथोइबा लेंबिरपसिंग ओइना सरुक याखी थोरमगे अथोइबा लेंबिरपसिंगना डिवार्मिंग गा मरी लेनना वा क्यासु ngangnuna angangsingda थोरमसी करिगी तौरिबनो अमदी पिजरिबा हिदाक असिना करिनो मसिना करि कानबा पि हाइबगी मतंगदा angangsingda मेक सेंगना खंगनखि अदुगा angangsingda albendazole tablet su पिजखि इस्लाम धर्म चटपसिंगी ईद कुमैगी मांगवेना थौबाल खुनौदगे सोशल वर्कर लाइसम डोमेना वांगखेम केंद्र की मनुंग चन लेबा मस्जिद कुंथ्रा मपनदा इसिंग हापनबा लीटर चमंगा गे सिंटेक्स अममम धर्म गे लुचिंगबसिंगदा खुदौ तमख्रे थरमदुदा मरी लेनना सोशल वर्कर डोमेना इस्लाम धर्म चटपसिंगी सेंगलबा कुमै ईदना लापसिदा मस्जिद सिंगदा इसिंग अवाबा लेतनबा हाइदुना सिंटेक्स सिंग असि येंथोकपनि हाइखि गवर्नमेंट रेलवे पुलिस ना हौकिबा लेबापोप नुमिता राजधानी एक्सप्रेस ट्रेन द तोंगदुना लाकपा मे अनि SP tablet piece chamri ga कुंथ्रा निथोगा कोनना फारे फारब मे अनि अदुगी ममिंगना अमलान दास सही कुनिपान अमदी नेपाल दास सही कुमापन ने मखोय अनिमक त्रिपुरा गे अंबासा टाउन दगिने यामलबा SP tablet अदु अगरतला दगे दिल्ली तमना पुरम खिबने मखोय गी मथकता NDPS एक्ट की मखादा केस अमा लोखटपगा लोइनना वहंग पहुंग सथरी हाइरी
Northeast Region da ahan boy na pangthokpa kunithoi suba National Conference on E-Governance ngasi Union Minister of State Independent in charge for Ministry of Development of Northeastern Region ge thongsu puriba Minister of State for Prime Minister's Office, Ministry of Personnel, Public Grievances and Pensions, Departments of Atomic Energy and Space, Dr. Jitendra na hongdokre. Ngasi Bharat ke tungan state singdagi lakpa senior officer singna saruk yaduna Shillong da hongdokiba National Conference aduge athoiba mithungen ge oiba warol piraduna Dr. Jitendra na Lengak na paikhalakliba miyam ge fathorang sing asi misam miyam da khangan bagi tangai fadaba lei lengak ki maikai degi su mipum tingna khangan bagi damak dashboards portal amade application kya hangdoktuna thamlabani haiki thormadu da saruk yakiba Meghalaya ge chief minister Conrad ke samana lengak na miyam ge aifanak gi damak hangdokliba application kya gi matang da apenba phongdokladuna hojik leiriba lengak asina citizen centric oiba asimak yamna laibok fabani application singa si yamnamak afabo oidrabasu maru oiribadi miyam da kanaba piba aduni haiba wafam sing thamki Assam ge saknareba singer amadi musician Bhupen Hazarika da Bharat Ratna award kusinakre Bhupen Hazarika yauna Nanaji Deshmukh na laikhidraba matungda award asi mahaki imung manunggi miyoi singda Bharat ki president Ramnath Kovind ngasi Rashtrapati Bhavan da pangthokadoriba thormamada kusinakibani Masigi mathakta Pranab Mukherjee dasu Bharat Ratna Award si kusinake. Panbayabadi ngasi pangthokadoriba chinglemlaba thoramasida Assam ge Chief Minister Sarbananda Sonowal, Atul Bora amadi state asugi BJP ge MLA singna saruk yake. Loinana Bhupen Hazarika ge imung manunggi miyoi singi manungda Manisha Hazarika, Dawar Hazarika amadi Tej Hazarika su saruk yari hairi. Hojik amuk sanabagi pau phangbigani Boxing masanada malemgi oina taruklak champion oikhrabi MC Maricom amadi Lablina Borgohen makoigi performance yenglaga lakadoriba Women's World Boxing Championship kidamak khankhre Sayasi goina gold medal ani lokrabi Maricom KG Yankai Mathoi aduga Asian bronze medalist Borgohen na KG humpumapan gi kanglukta khalakibani World Championship asi sayasi ge October 3 dage 13 fawba Russia da chathagadabani Taipei da pangthokiba Asia Oceania Cadets and Junior Judo Championship lisani 18 da India team da saruk yaduna Cadet Boys 66 kg की कैटेगरी दा अहम सुबह मफम कलक्रबा कोंथोगजम विशाल सिंह इम्फाल इंटरनेशनल एयरपोर्ट ngasi thunglabaga denena ngasi Brave Boys Association mayang Imphal na taramna okre airport hek thunglabaga association gi thomi singna Vishal bu lai pareng sibiduna taramna okay Vishal mayang Imphal ani longbidagi konthogjam jila ngamba amadi masigi masani hojik class 10 tamli mamangda national thakta medal kyasu lawrakraba sanaroi amani hairi Hojing ngasi nungtil da phone khiba Manipuri paukse singjigi maru iba pawmuk pune yengminase Kanglaipak ki maira thangwaiban kendraban saugatuna mairoi singna paksana khongjang changsinkhre mairoi sing tangkhaina ba police na tear gas amadi mokbong kapada mairoi kya asokapan nangkhre Pratap amasung Joy Kumar numit 15 ni judicial custody da remand pikre Pandam Ministry of Food Processing Industries gi Minister of State Rameswar Teli Imphal da thunglakre Manipur lupa crore marifu changna mega food park ama sanabagi ayaba leire Minister of State Babysna mishigi achumba wayal fangalu haiduna mairoi singna khongjang changsinkhre Manipur police ki gypsy ani amanga ta thokre Uttara Sanglenda maiba maibi penagi unau kunde hunbagi thoram pangthokani World Indigenous Peoples Day gi thoram yaithoksare JSC ki co-convener Pratap amadi member Joy Kumar numit 15 gi judicial custody da remand lauthakre Kangla Pau Baby Tsunami Sigi JSC na kaukiba pung 12 thangwaiban banna akaiba pikre Landhoni mitam mai thakre mairoi singsu kholauglaugduna khongchat lakpada police na tear gas amadi smoke bomb kapada mairoi sogle sanction na pass tokiba triple talak bill muslim nupi singi yamna mangningai oiba ekni Nurjahan Manaba Baby Tsunami hat ki achuma wayal fangalu haiduna taksinkhre thangwaiban ban loikre hayeng pung 18 gi Manipur ban kaukre India na Naga gi issue tha ahum gi manungalo loisilagani hairi muivana di India gi thawong da pendaba phongdokre Aroibada maroiba pawmukana phongbigani
ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯚꯥꯔꯠ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯉꯝꯈꯩꯒꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯗ ꯄꯨꯡ 12ꯒꯤ ꯕꯟ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯃꯣꯛ ꯕꯣꯝ ꯀꯥꯞꯄꯗ ꯃꯍꯩꯔꯣꯏ ꯀꯌꯥ ꯁꯣꯛꯂꯦ, ꯑꯁꯣꯛꯄ ꯅꯪꯈ꯭ꯔꯦ꯫ JSUꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯄ꯭ꯔꯇꯥꯞ ꯑꯃꯗꯤ TUCꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯣꯏꯀꯨꯃꯥꯔ ꯀꯣꯔꯠꯅ ꯅꯨꯃꯤꯠ 15ꯅꯤ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯥꯟꯗ ꯄꯤꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯀꯣꯂꯦꯖ ꯍꯥꯡꯅꯅꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯣꯠꯅꯗꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯦꯛꯁ-ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ 8th ꯆꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯦꯒꯥ ꯐꯨꯗ ꯄꯥर्क ꯁꯦꯝꯅꯕꯒꯤ ꯑꯌꯥꯕ ꯂꯩꯔꯦ꯫ ꯅꯕꯥꯔꯗꯇꯒꯤ ꯂꯣꯟꯒꯤ ꯁꯦꯟꯊꯪ ꯀꯥꯏꯊꯔꯛꯂꯒꯅꯤ ꯍꯥꯏꯅ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ TH ꯕꯤꯁ꯭ꯋꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯖꯔꯦ꯫ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫